Chak thenge haibagi wahouda Biharda leiba gayagi nupa amana Mamounupigi Mamit kotthokhre. Tabada tu chungba thaudok ama oina Bihargi Biharda Makubokna Mamounupigi matam sana pirakte haina sauduna Mamounupigi Mamit animak kotthokhre. Mamounupi adu mamit animak tangba yabagi phibamda leire haina phungdorakle. Madudagi hendoktuna Mamounupi adugi manatonsu thangna lenkhibani haire. Thaudok punamak makubok adugi sana thagnaba adu matam chana puthorakte haibagi wahoudagini. Crime adu chathaba loiraba matung makubok adu mayum thadoktuna senkhre haire. Amaromda thaudok thokpa madubu koliba police station gi station in charge na phungdorakpa akupa marol amata fangkide haire. Gayagi Rosgans police area gi manung chanba itawa khungangda thaudok adu thokkibani. Soklaba nupi adu Lalo Devi chahi 35 kawi. Mapuroibana Rabindra Chaudhuri kawi haina station in charge Anus Ras na phungdorakle. Mahakna makha taraduna imung manungge miyoi singge maikaidagi aiba natragana wahi oina report amata pirakpa leite haire.